Poppy tharamliba miyoising poppy thadringai mamangda kari chaduna hinglambage Chief Minister N Biren Manipur laingang na poppy thariba miyoisingda atopa hingnabagi lambi pidaba natte laingang na atopa mateng pidrabade hu thagane poppy thagani haiba yaroi poppy tharamliba miyoising poppy thadringai gi mamangda kari chaduna hinglambage haina Chief Minister N Biren na ngasi Bidhan Sabha mifamge demand number 7 gi policy cut motion gi wahang paukhom gi matang da phongdokre ngasi Bidhan Sabha mifamda opposition gi K Ranjit o Surja Kumar amade TS Lokeshwar na demand number 7 gi matang da pukhalakpa policy cut motion gi paukhom piraduna Chief Minister na thamkhibade kumja lising ani kun gani thoi phawbada Manipur da chalairamba drug factory taraga mapan laingang na thuai khre poppy thabada suspension of operation suchana ribaluk sing na support tawrabasu laingang na compromise tawroi masida yadrabade suchana batoka nei nongmaina kaptuna hatpadagi drug pizaraga hatpani hena sathe poppy tharibasing na yamna haising na hawai tharak amade kobi pambi singi marakta poppy thabagi thabak sathare maduna poppy pambi sing adu manganabagi damakta karamba poppy pambi thari haibadu drone sizinaduna khangdokpa ngamle loinana drone gi mateng lawraga laibak amade atopa pambi singda kari amata soghandaba chemical sing kapthaduna poppy pambi sing mangan bagi thabak laingak na paikhatpa hore haike Indo Myanmar border paring da sambal khari base Manipur gi lamgi saruklom da sangsilaga sabana ayamba oire haiba wafam lakle Ranjit border pillar gi thokdok asi kuire mamangi sarkar kayadagi hauna adumak wathok oina laklabane Indo Myanmar border paring da sambal khari base Manipur gi lamgi saruklom da sangsilaga sabana ayamba oire masi lamdam segi akhang ahi sing UCM amade CSO kayana matam gi oina yengsiluba matam da khanglakhibane border pillar 80 amasung 81 ase Myanmar gi ngamkhai manungda thanamlaga Manipur gi lamgi sarukta changsilaga fencing khabagi BRTF na changsil maduna lamkhai sambal khabagi thabak chathariba ase chumlibra chumdabra haibadu laingang na sengdok pi UI na ngasi demand number 7 policy cut motion da pukhatuna opposition gi MLA K Ranjit na house da phongdokre K Ranjit na makhata na house da thamkhibade kwatha khunau gi manung chana lairiba ibudau pakhang bage mafam ni haiduna miyam na haikat laikat tamnariba amade mafam adu da hauriba ujaw adusu lai ni haiduna miyam na matam kaya gi mamangdage irat thongni duna lakle hairiba mafam ase Myanmar om da sanction khraga border fencing khabagi thabak sathare haina handakta peace committee team kanglaipang na chatuna yengselubada khangba ngamle haina paukse sing da phongdokre haina K Ranjit na house da phongdokhe magna makhata na house da thamkhibade border fencing khaba sina Myanmar om dage drug amadi aina yadaba polam puthok pusin tawbada ngamdanaba nei masi afaba khongthang nei adubu border fencing khari base Manipur gi lam mangbagi mawongda sambal khabagi mawongda tawwe UCM amadi CSO kayana chatlaga sambal khaba lepu Manipur gi lamge saruk henjina sambal khabagi thabak chathare haiba matamda BRTF na sambal khabagi thabak matam khara lepagi thabak tawwe aduga UCM amadi miyamna senadraba matamda BRTF na amuk thoraktuna Manipur gi lamkhai songna sambal khabagi thabak chathai maduna Manipur gi asengba lamkhai khangdoklaga sambal sabagi thabak paikhatrabade tungda ningam daba kaya ama lakane mahak na house ta thamkhibade border fencing khabagi thabak asida Manipur laingake thaudang kari amata yaudhrabara haujik border fencing khabagi matang asida chayen aba leiriba phawbu sambal khaba lepi haina Manipur laingang na Bharat laingak ta se ikhiba lei haiba tai madugi paukhum kari piraklabage haibadusu laingak ki maikai house ta thambiyo haujik ngamkhai gi yenaba leiriba se koknaba laingak na kari thabak paikhat pire haina su K Ranjit na house ta thamkhe K Ranjit na makhata na house ta thamkhibade Manipur asi sahi lising ani ningkha tamna leirakhibane adubu lising amaga chamapan nifuga mapanda India ta tinkhibane India da tindringai matamda mamangda oikraba ikhoige ipa ipusingna ikhengtana ngaktuna thambiramba Manipur ge asengba ngamkhai adu India government na hogjeksu ngakpi gadabane adubu hojek ngakpi dabadawna leiriba se pende haina su phongdokhe loinana border fencing khabagi matangda Manipur laingakna lawriba thodang adu house da mayek sengna thambiyu haina phongdokhe border pillar 80 amasung 81 sayenaba loidriba phawba sambal khaba lemnaba BRTF ta haikhre CM ngasi sathakiba Manipur Bidhan Sabha gi ayuki mifamge demand sing pass tawna khana nainaba matamda home gi charsu puriba Chief Minister N Biren na haikhre Manipur amasung Myanmar ngamkhai gi kwatha khunok da leriba border pillar number 80 amadi 81 hariba mafam ase ngaihak leitana yenadun leiba mafam ama oire asengba ngamkhai gi mafam sing khangdoknaba
India's External Affairs for Survey General of India amadi Myanmar gi mihut yauna wari sanaba laikre. Hauzik BRTF na ngamkai sambal khabagi thabak sathariba border pillar number 80 amasung 81 gi meter chahum ga yangkai sangbagi chayen ariba mafam asigi asengba khangdriba phauba sambal khaba lepnaba BRTF ki official sing da haikre haina su phongdokhe. Aroi bada tabiriba pumnamak po thagachare.